Udaipur kauba Raja amagi ningthauna nongma lam koithokpa lakpada pikhraba khungak Dayapurbu ubada mahakna ngaukhiduna maki senapatida hairami. Senapati, mafam asi asukki matik pukning hui. Mafam asida aigi raja ama athuba matamda semnabagi thaurang tau. Mafam asida aigi asauba mehel ama sagadabani. Aduga aigi rani busu puraktana thamgani. Mafam asi pumnamak onthokadabani. Hayengdagi nang thabak suba haugatlu. Idingthau aisu asaidagi khallibanine. Idingthauna asok pukning changna yenglibase mafam asida soidana raja ama sandokningamagani haiduna. Salu hayengdagi thabak suba haugatnaba tau. Karigar kaya khomuso. Aduga pukhi asisu mensallu. Mafam asida aigi fazaraba pothafam ama semgadabani. Asumna ningthaugi yathangdagi mahakki manai aduna karigar kaya khomlaga pukhi adubu tawkhaiba haugalaklammi. Tawkhaiba haugalakpada langtrik langba karigumba posak ama ubadagi karigar ani adu kiduna chaplepki. Itaw, angakpa posakni arangba sana asi Maharashtra taktrabadi ekhoina atei makha tawthoba yaroidawri. Maharashtra amukta khanghalusi. Karigar adu Maharashtra ki manakta laklammi. Iningthau ꯑꯩꯈꯣꯏꯅ ꯂꯩꯄꯥꯛ ꯆꯥꯎꯈꯥꯏꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯖꯩ ꯃꯗꯨ ꯁꯅꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕꯗꯤ ꯀꯔꯤꯅꯣ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔꯛꯎ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯐꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯌꯦꯡꯖꯔꯨꯒꯦ ꯑꯂꯪꯕ ꯁꯅꯥ ꯑꯗꯨ ꯃꯨꯔꯇꯤ ꯑꯣꯏꯔꯝꯃꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯔꯥꯖꯀꯤ ꯃꯥꯡꯗ ꯊꯝꯂꯔꯦ इनिंगथौ महाराज हारिबा मूर्ति अदु असिगा लेजरे मूर्ति असि सनागी मूर्तिनी कनागिनो हाइबदी हौजिक फौबा अरेपा अमा खंगद्री मूर्ति असिना सनागी मूर्ति ओरबदी मसि असंबमी ओइरमलरोय चलु सेनापति हौजिकमक खुंगंग थिन्ना थीरुचो कनागी मूर्ति नो हाइबदु अखंगबमी अलेरबदी अइगी इनाक्ता पुरउ चलु असिगी मरमदा अखंगबमीदा अइना माना पीगनी हाइबदुसु नंगना साइथोअमु मथंगी नुमिता अंगनबदा सेनापतिना खुंगंगदा सत्तुना मूर्ति अदुगी मरमदा थिगलगमी अहल खुंगंग असिदा सनागी मूर्ति फंगबदो मदुगी मरमदा अखंगबा मी लेरदि मेहेलदा थारकदबनी महाराजना मना पीगदौरिबनी इनिंगथौ महाराज मूर्ति अदुगी मरमदा इबेन असिना करिगुंबा अखंगबा लई हाइदुना लागली करिनो महाराज हायु नंगना खंगिबदो हायरो अहन करिसु चिंगनबा तौगनु असेंगबा अचुंबदो हायु मना पीगदौरिबनी महाराज अइदी करिसु खंगजदबा ननाइनिको अइना लानखिबा यावरबसु ngakpiyu मूर्ति अदो अइखोइगी खुंदा थाइना ममांगैदा लेरंबा सक्निबा अमगिनी महाकना मिहौ करांबा कलक सावरकपदगी महाकी मूर्ति अदु सनाना ओनखिबनी महाकी वारी असि खंगे हाइरगदी अइ वारी अदु हौबदगी लीरगे ताबियु महाराज मतम अमदा बिंदा कौबी नुपी मसा अमा लेरमी महाकी ममागा बिंदागा नोंगमा थोंगांदा थोकलकपदा सक्नीबा अदु लाकलमी इबेमा चाक लेरदी खजिक्तंग पिउबा अई चाक सादब यामना कुइरे साग यामना ला हौजिक्की साक्ति थोंगद्री इपा ngaraang thanggi sajik khare leramgani ipanna yaragadi madu pukiba yani karisu akaiba leite ai pukthallaga loire sajikla chanaida aleibado pibiro ai saga अहन अदुना चाक सजिक अदु पुरगा खोंग अमगी मखादा फमदुना चाक अदु सादुना लेरिङैदा खुंगंग अदुगी यामना हाइपा साबा नहा अमना लागा अहन अदुदा थिना चैबिरमी हल अहन मफम सिदा नत्रदि नंगी चाक साबम मफम लेत्रबरा अइगी जुमसिगी हेक ममांगदा नंगना न थिबुंग चारिबदो अइगी जुमसि लुखाक चखोमगा थादफम नतेने चलो मफम असिदगी याम यांगना चलो नत्रबदि न चै चाबा तारे ताइबंग पानसिदा आई चाक चखो ममा चाबगी मफम फवा लैसिलक्त्रबा चलगे इबुंगो आई चलगे अहल अदु साउना साउना जंगलमदा सत्खी अंगावला ए मसक्से अंगावला ए नुंगना थाउ ददा नुंगना थाचलो अंगावबा अदो पुनमक अदुदगी मथवाय अदु सकमन खिदुना जंगलमदा चंगसिलक्पदा मुनि अमा ध्यान तौदुना लेरमी मुनि अदुना सु कनागुंबा अमा लाई हाइबा खंगबदगी यंगथोरकपदा साकनिबा अंगावबा अदुना साउमन खिदुना हाइरगी अदुक मुन्ना नंगना इंगोंदा येंगिबदो
ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤꯔ ꯑꯁꯤꯗꯒꯤꯁꯨ ꯆꯠꯀꯅꯨ ꯍꯥꯏꯔꯤꯔ? ꯅꯠꯇꯦ ꯕꯕꯥ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯅꯤꯡꯕꯒꯤ ꯌꯦꯡꯕ ꯅꯠꯇꯦ. ꯑꯩꯒꯤ ꯙ꯭ꯌꯥꯟ ꯀꯥꯏꯕꯁꯤꯗ ꯀꯅꯥꯅꯣ ꯆꯪꯂꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯧꯒꯠꯂꯤꯗꯣ? ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕꯅꯤ, ꯃꯗꯨꯈꯛ ꯀꯥꯎꯒꯅꯨ. ꯁꯥꯙꯨ ꯃꯍꯥꯔꯥꯖꯅꯤ, ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯑꯁꯤꯇꯅꯤ ꯎꯕꯤꯔꯤꯕ. ꯑꯩꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕꯤꯗꯦ. ꯅꯨꯃꯤꯠꯀꯤ ꯆꯥꯛ ꯆꯔꯥ ꯑꯃꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯤꯕ, ꯍꯤꯞꯐꯝ ꯆꯥꯐꯝ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ. ꯑꯁꯨꯝꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ. ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯑꯣꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯤꯡꯗ ꯏꯁꯣꯔ ꯉꯥꯛꯇꯅꯤ. ꯅꯪꯅ ꯆꯥꯛꯅꯤꯕ ꯑꯣꯏꯕꯒꯤ ꯃꯔꯝꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕꯒꯤꯗꯃꯛꯇ ꯑꯣꯏꯍꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯝꯕ ꯑꯐꯕꯅꯣ ꯅꯁꯥꯙꯨ ꯃꯍꯥꯔꯥꯖ? ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯤꯗꯃꯛꯄꯨ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯤꯒꯗꯒꯦ? ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ. ꯑꯩꯕꯨ ꯃꯍꯥꯛꯅ ꯆꯥꯛꯅꯤꯕ ꯑꯣꯏꯍꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ. ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯐꯝꯗꯅ ꯁꯦꯜ ꯄꯤꯕ, ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯑꯩꯒꯤ ꯃꯐꯝꯗꯅ ꯑꯋꯥꯕ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ. ꯃꯗꯨꯅ ꯅꯪꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯔꯒꯗꯤ ꯅꯪꯒꯤ ꯀꯥꯟꯅꯕ ꯉꯛꯇ ꯄꯨꯔꯛꯀꯅꯤ. ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯃꯗꯨꯅ ꯅꯪ ꯇꯨꯝꯅ ꯃꯥꯡꯉꯨ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯒꯅꯤ. ꯑꯁꯨꯝꯅ ꯔꯤꯁꯤ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯀꯝꯕꯜ ꯑꯃ ꯄꯤꯔꯝꯃꯤ. ꯀꯝꯕꯜ ꯑꯗꯨ ꯑꯆꯝꯕ ꯀꯝꯕꯜ ꯑꯣꯏꯔꯝꯗꯦ, ꯖꯥꯗꯨꯒꯤ ꯀꯝꯕꯜ ꯑꯣꯏꯔꯝꯃꯤ. ꯃꯗꯨ ꯄꯨꯔꯒ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯕ꯭ꯔꯤꯟꯗꯥ ꯃꯃꯥꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯂꯗꯨ ꯇꯥꯔꯒ ꯍꯦꯛ ꯍꯦꯛ ꯌꯣꯟꯖꯕꯗꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯏꯁꯤꯠ ꯁꯤꯠꯂꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯅꯪꯂꯝꯃꯤ. ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯕꯨ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯕꯦꯝꯃ, ꯍꯟꯗꯛ ꯂꯗꯨꯁꯦ ꯌꯣꯟꯗꯦ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯗꯨꯒꯤ ꯆꯤꯟꯇꯥꯅꯤꯅꯦ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯂꯝꯕꯤꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨ ꯚꯤꯈꯥ ꯅꯤꯕ ꯂꯥꯛꯂꯝꯃꯤ. ꯀꯅꯥ ꯂꯩꯒꯦ ꯌꯨꯝ ꯑꯁꯤꯕꯨ? ꯚꯤꯈꯥ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯌꯨ. ꯚꯤꯈꯥ ꯅꯤꯕ ꯂꯥꯛꯏꯌꯦ. ꯃꯨꯅꯤ ꯔꯤꯁꯤ, ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯞꯀꯗꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯇꯤꯛ ꯆꯥꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ. ꯏꯃꯥ ꯏꯆꯥꯗꯤ ꯍꯟꯗꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯅ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯅꯪꯒꯗꯧꯔꯤ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯅꯅꯕ ꯈꯔ ꯊꯝꯖꯤꯟꯖꯕꯗꯣ ꯔꯤꯁꯤꯗ ꯍꯥꯞꯆꯔꯒꯦ. ꯑꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯎꯄꯥꯏ ꯑꯇꯩ ꯂꯩꯖꯗꯦ. ꯏꯆꯥꯁꯤꯗꯤ, ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯤꯡꯉꯤ. ꯌꯦꯡꯉꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ. ꯅꯤꯂꯥꯆꯜ ꯆꯤꯡꯗ ꯃꯈꯜ ꯑꯃꯒꯤ ꯂꯩꯔꯥꯡ ꯑꯃ ꯍꯧꯕꯅꯤ. ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯂꯗꯨ ꯁꯥꯕꯗ ꯍꯥꯞꯄꯗꯤ ꯅꯪꯒꯤ ꯂꯗꯨ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯒꯅꯤ. ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯪꯒꯤ ꯂꯗꯨ ꯑꯗꯨ ꯂꯩꯅꯒꯅꯤ. ꯑꯗꯨꯕꯨ ꯁꯥꯙꯨ ꯃꯍꯥꯔꯥꯖ, ꯅꯤꯂꯥꯆꯜ ꯆꯤꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯞꯈ꯭ꯔꯦ. ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯌꯧꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯃꯗꯨꯒꯤ ꯎꯄꯥꯏꯁꯨ ꯑꯩꯅ ꯍꯥꯏꯒꯅꯤ. ꯅꯪꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯥꯛꯅꯤꯕ ꯑꯃ ꯂꯩꯕꯅꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯖꯥꯗꯨꯒꯤ ꯀꯝꯕꯜ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨ ꯑꯆꯝꯕ ꯅꯠꯇꯦ, ꯄꯥꯏꯕ ꯌꯥꯕ ꯀꯝꯕꯜꯅꯤ. ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯝꯂꯒ ꯑꯇꯤꯌꯥꯁꯤꯗ ꯄꯥꯏꯕ ꯌꯥꯔꯤꯕ ꯀꯝꯕꯜꯅꯤ. ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯪ ꯅꯤꯂꯥꯆꯜ ꯆꯤꯡꯗ ꯆꯠꯄ ꯌꯥꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯂꯩ. ꯂꯩ ꯑꯗꯨꯒꯤ ꯂꯩꯅꯥ ꯑꯃꯇꯪ ꯅꯨꯡꯗ ꯇꯥꯔꯕꯗꯤ ꯅꯨꯡ ꯑꯗꯨ ꯁꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯥꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯌꯥꯗ ꯂꯩꯅꯥ ꯑꯃ ꯏꯜꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯇꯒꯠ ꯇꯦꯛꯅ ꯐꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯩꯅꯥ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯃꯣꯟꯗ ꯐꯠꯇꯕ ꯃꯤꯍꯧ ꯀꯔꯥꯝꯕ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯔꯣꯏ. ꯃꯗꯨ ꯂꯥꯛꯂꯕꯗꯤ ꯅꯪꯒꯤ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯙꯨ ꯃꯍꯥꯔꯥꯖ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯃꯥ ꯑꯗꯨ ꯆꯥꯛꯅꯤꯕ ꯑꯗꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯏꯄꯟ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯣꯔꯦ? ꯑꯩꯗꯤ ꯅꯪꯕꯨ ꯃꯐꯝ ꯀꯌꯥꯗ ꯊꯤꯔꯨꯔꯕꯅꯤ꯫ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯖꯥꯗꯨꯒꯤ ꯀꯝꯕꯜ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯖꯥꯗꯨꯒꯤ ꯀꯝꯕꯜ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯏꯄꯟꯒ ꯑꯩꯒ ꯅꯤꯂꯥꯆꯜ ꯆꯤꯡꯗ ꯆꯠꯇꯨꯅ ꯑꯈꯟꯅꯕ ꯂꯩ ꯑꯃ ꯍꯦꯛꯎꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯀꯝꯕꯜꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃ? ꯅꯪꯅ ꯀꯅꯥ? ꯑꯩꯒꯤ ꯀꯝꯕꯜ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯀꯝꯕꯜꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯨꯞꯆꯟꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯏꯄꯟꯒꯤ ꯀꯝꯕꯜ ꯑꯁꯤ ꯑꯆꯝꯕ ꯀꯝꯕꯜ ꯅꯠꯇꯦ. ꯃꯁꯤ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯌꯥꯕ ꯀꯝꯕꯜꯅꯤ. ꯏꯄꯟꯗ ꯀꯝꯕꯜ ꯑꯁꯤ ꯄꯤꯔꯝꯕ ꯔꯤꯁꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯏꯄꯟ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯀꯝꯕꯜꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯅꯤꯂꯥꯆꯜ ꯆꯤꯡꯗ ꯆꯠꯅꯕ ꯇꯧꯁꯤ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯂꯥꯆꯜꯁꯤꯡꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨ ꯀꯤꯖꯥꯗꯨꯒꯤ ꯀꯝꯕꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯃꯥ ꯁꯨꯙꯥ ꯑꯃꯗꯤ ꯆꯥꯛꯅꯤꯕ ꯑꯗꯨ ꯅꯤꯂꯥꯆꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯄꯥꯏꯕ ꯀꯝꯕꯜꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯂꯥꯆꯜꯁꯤꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯂꯥꯆꯜꯁꯤꯡꯗ ꯌꯧꯕꯒ ꯁꯨꯙꯥꯅ ꯁꯥꯙꯨꯅ ꯍꯥꯏꯔꯛꯄ ꯂꯩꯔꯥꯡ ꯑꯗꯨ ꯍꯦꯛꯆꯜꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯀꯌꯥ ꯅꯤꯂꯥꯆꯜꯁꯤꯡꯗꯒꯤ ꯄꯨꯔꯛꯂꯒ ꯃꯗꯨꯅ ꯂꯗꯨ ꯁꯥꯕꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯂꯗꯨꯁꯤꯡ ꯑꯗꯨ ꯌꯣꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ, ꯂꯗꯨ ꯄꯨꯝꯅꯃꯛ ꯁꯤꯠꯈꯔꯦ, ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯅ ꯂꯧꯅꯍꯧꯔꯤ, ꯃꯊꯪꯗꯁꯨ ꯌꯥꯝꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏꯌꯦ꯫ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯖꯗ꯭ꯔꯦ꯫ ꯅꯪꯅ ꯑꯗꯨꯛ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯂꯩꯒꯤ ꯃꯅꯥ ꯑꯗꯨ ꯖꯥꯗꯨꯅꯤꯅꯦ, ꯃꯗꯨꯅ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯗꯕꯗ ꯅꯨꯡ ꯑꯗꯨ ꯁꯅꯥ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯂꯗꯨ ꯇꯥꯔꯒ ꯂꯗꯨ ꯌꯣꯜꯂꯒ ꯂꯩꯗꯣꯔꯤꯕꯅꯣ? ꯃꯗꯨ ꯌꯥꯗꯦꯅꯦ ꯏꯄꯟ, ꯁꯥꯙꯨ ꯃꯍꯥꯔꯥꯖ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯆꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯍꯧ ꯀꯔꯥꯝꯕ ꯂꯥꯛꯂꯕꯗꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯇꯨꯅ ꯄꯨꯝꯅꯃꯛ ꯃꯨꯠ ꯇꯥꯛꯎ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤꯅꯝꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯀꯜꯂꯛꯄ ꯌꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯅ ꯃꯅꯥ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯙꯨ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯤꯍꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗ ꯀꯜꯂꯛꯄ ꯑꯃꯗꯤ ꯀꯔꯥꯝꯕ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕꯁꯤ ꯁꯨꯙꯥꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯟꯁꯤꯗ ꯂꯩꯅꯥ ꯑꯗꯨ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯨꯙꯥꯅ ꯂꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯌꯣꯟꯕ ꯆꯠꯂꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯆꯥꯛꯅꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯏꯅꯤꯡꯊꯣꯡꯗ ꯆꯪꯂꯒ ꯂꯩꯅꯥ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯙꯥꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯩꯈꯤꯔꯝꯃꯤ꯫ ꯏꯄꯟ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯗꯨꯅ꯫ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯩ ꯀꯌꯥꯅꯤ ꯄꯨꯟꯁꯤꯁꯦ ꯕꯤꯈꯥꯅꯤꯕ ꯑꯣꯏꯅ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯂꯩꯔꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯩ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯍꯟ ꯑꯗꯨꯅ ꯂꯩꯅꯥ ꯑꯗꯨ ꯊꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯁꯅꯥꯒꯤ ꯃꯨꯔꯇꯤꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯨꯙꯥ ꯑꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤꯉꯩꯗ ꯅꯤꯡꯂꯨꯝꯗꯒꯤ ꯁꯥꯙꯨ ꯃꯍꯥꯔꯥꯖ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯍꯥꯟꯅ ꯈꯪꯏ꯫ ꯃꯍꯥꯛꯇꯤ ꯆꯥꯛꯅꯤꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ, ꯀꯔꯨꯅꯥ, ꯄ꯭ꯔꯦꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯀꯨꯏꯔꯕꯅꯤ ꯅꯨꯡꯒꯤ ꯑꯣꯟꯈꯤꯕ꯫ ꯃꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯅꯥ ꯑꯁꯤ ꯁꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯤꯕꯅꯤ꯫ ꯁꯥꯙꯨ ꯃꯍꯥꯔꯥꯖ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ, ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥꯕꯨ ꯉꯝꯕꯒꯦ? ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯌꯨ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯑꯣꯏꯍꯟꯕꯤꯌꯨ ꯁꯥꯙꯨ ꯃꯍꯥꯔꯥꯖ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯍꯧ ꯀꯔꯥꯝ ꯆꯥꯎꯔꯨꯕꯗꯒꯤ ꯃꯁꯥꯒꯤ ꯇꯧꯖꯃꯜ ꯃꯁꯥꯅ ꯐꯪꯕꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯛꯂꯔꯣꯏ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯣꯟꯗ ꯃꯤꯍꯧꯕ ꯀꯔꯥꯝꯕ ꯂꯩ ꯑꯗꯨꯕꯨ ꯐꯪꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯙꯨ ꯃꯍꯥꯔꯥꯖꯀꯤ ꯌꯥꯊꯪꯗꯒꯤ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯏꯕꯦꯟ ꯑꯗꯨꯗ ꯋꯥꯔꯤ ꯍꯥꯏꯔꯛꯏ꯫ ꯄꯨꯝꯅꯃꯛꯄꯨꯗꯤ ꯇꯥꯔꯦ, ꯑꯗꯨꯒ ꯏꯕꯦꯟ ꯅꯍꯥꯛꯅ ꯀꯅꯥꯅꯣ? ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯕꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯧꯔꯤꯕꯅꯣ? ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯅꯗꯤ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯦ꯫ ꯏꯕꯦꯟꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯧꯔꯤꯕꯅꯣ? ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯨꯙꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯍꯥꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒ ꯆꯥꯛꯅꯤꯕ ꯑꯁꯤꯒꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯂꯥꯟꯗꯥꯗꯨꯅ ꯖꯣꯏ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯈꯨꯞꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ, ꯊꯥꯒꯠꯆꯔꯤ꯫